ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯂꯥꯏ ꯍꯦꯃꯥꯝꯅ ꯏꯀꯣꯝꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯀꯅꯥꯅꯣꯃ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯐꯣꯟꯒ ꯇꯧꯔꯛꯇꯕ ꯄꯥꯏꯁꯤꯜꯂꯛꯑꯦꯀꯣ ꯑꯩꯗꯤ ꯉꯛꯎꯔꯦꯕ ꯏꯃꯨꯡꯗꯒꯤ ꯐꯠ ꯂꯥꯎꯅ ꯊꯣꯛꯂꯛꯄꯗ ꯃꯄꯥꯁꯦ ꯁꯤꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯄ ꯂꯩꯔꯝꯃꯦ ꯁꯦ ꯃꯌꯥꯝ ꯈꯔ ꯁꯔꯄ꯭ꯔꯥꯏꯁ ꯄꯤꯕ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯍꯥꯏꯗꯕ ꯑꯣ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯧꯄ꯭ꯋꯥꯅꯤꯀꯣ ꯃꯧꯄ꯭ꯋꯥꯁꯦ ꯃꯌꯥꯝ ꯃꯔꯛꯇꯒꯤꯗꯤ ꯃꯁꯤꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯊꯣꯏꯕꯅꯤꯀꯣ ꯃꯧꯄ꯭ꯋꯥꯁꯤꯗꯤ ꯌꯥꯝ ꯇꯝꯖꯅꯤꯡꯉꯥꯏꯅꯦ ꯃꯧꯄ꯭ꯋꯥꯒꯤ ꯃꯇꯧ ꯇꯝꯖꯅꯤꯡꯉꯥꯏꯅꯦꯀꯣ ꯑꯗꯨꯅ ꯃꯧꯄ꯭ꯋꯥꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯤꯔꯒ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯂꯤꯕ ꯀꯩꯀꯩ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯁꯨꯝ ꯃꯧꯄ꯭ꯋꯥꯅꯁꯨ ꯁꯔꯨꯛ ꯌꯥꯕꯤꯕꯁꯦ ꯑꯩꯈꯣꯏꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯆꯦ ꯍꯣꯏꯁꯨ ꯑꯗꯨꯝ ꯎꯏꯌꯦꯕꯀꯣ ꯑꯗꯒꯤꯗꯃꯛ ꯆꯤꯆꯦꯅ ꯊꯧꯅꯥ ꯐꯕ ꯃꯧꯄ꯭ꯋꯥꯅꯦ ꯆꯤꯆꯦꯁꯨ ꯊꯧꯅꯥ ꯐꯩ ꯑꯗꯨꯒ ꯍꯣꯠꯅꯕ ꯀꯜꯂꯤ ꯆꯤꯆꯦꯒ ꯑꯩꯒ ꯈꯪꯅꯈꯤꯕꯗꯤ ꯀꯨꯏꯔꯦ ꯑꯗꯨꯒ ꯍꯟꯗꯛꯁꯨ ꯂꯥꯛꯄꯁꯦ ꯑꯩꯅ ꯀꯛꯆꯤꯡꯗ ꯑꯃꯨꯛ ꯂꯩꯔꯕꯅꯤꯅ ꯀꯛꯆꯤꯡꯗꯒꯤ ꯂꯥꯛꯏꯅꯦꯕ ꯍꯧꯖꯤꯛꯁꯤꯁꯨꯀꯣ ꯀꯛꯆꯤꯡꯗꯒꯤ ꯂꯥꯛꯄꯗꯣ ꯑꯗꯨꯝ ꯂꯥꯞꯈ꯭ꯔꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯅꯕ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯉꯝꯃꯤꯈꯩꯗꯤ ꯑꯗꯨꯝ ꯑꯩ ꯊꯨꯡꯅꯕ ꯆꯠꯂꯦ ꯑꯗꯨꯒ ꯆꯤꯆꯦꯒꯁꯨ ꯑꯩꯈꯣꯏꯅꯤ ꯃꯔꯤꯁꯦ ꯀꯨꯏꯔꯕꯅꯤꯅ ꯑꯗꯨꯅ ꯆꯤꯆꯦ ꯎꯅꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦꯅ ꯂꯥꯛꯄꯅꯦ ꯑꯗꯨꯒ ꯆꯤꯆꯦꯒꯤ ꯑꯩꯈꯣꯏꯒꯤ ꯑꯆꯥꯔꯁꯨ ꯃꯌꯥꯝ ꯑꯃ ꯇꯦꯁ ꯇꯧꯔꯦ ꯃꯧꯄ꯭ꯋꯥ ꯂꯥꯛꯄꯒꯤ ꯍꯥꯏꯗꯤ ꯆꯦꯅ ꯁꯦꯝꯖꯕ ꯍꯩꯔꯥꯁꯦ ꯍꯥꯎꯗꯕ ꯃꯍꯥꯎ ꯍꯥꯎꯋꯦ ꯌꯥꯝ ꯆꯦꯅ ꯍꯥꯎꯋꯦ ꯌꯦꯡꯍꯟꯅꯤꯡꯕꯒꯤꯅꯦ ꯑꯩ ꯑꯆꯥꯔ ꯌꯥꯝ ꯆꯥꯒꯟꯕ ꯃꯤ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯆꯤꯆꯦꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩ ꯇꯦꯁ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯨꯒ ꯃꯍꯥꯎꯁꯨ ꯈꯪꯕ ꯍꯦꯜꯂꯤꯅꯦ ꯍꯥꯏꯇꯥꯔꯦ ꯀꯤꯍꯣꯝꯒꯤ ꯑꯗꯩꯗꯤ ꯋꯥꯇꯔꯃꯦꯂꯣꯟꯒꯤ ꯁꯤꯗꯤ ꯂꯩꯔꯦ ꯑꯗꯩꯗꯤ ꯁꯣꯝꯗ ꯋꯥꯇꯔꯃꯦꯂꯟꯒꯤ ꯂꯩꯔꯦ ꯁꯤꯁꯤꯅ ꯍꯩꯀ꯭ꯔꯨꯒꯤ ꯂꯩꯔꯦ ꯑꯗꯩꯗꯤ ꯍꯩꯇꯨꯞꯀꯤ ꯂꯩꯔꯦꯀꯣ ꯑꯗꯩꯗꯤ ꯃꯤꯛꯁ ꯐ꯭ꯔꯨꯠꯀꯤ ꯂꯩꯔꯦ ꯑꯁꯤ ꯀꯩ ꯍꯩꯃꯤꯡ ꯍꯥꯏꯔꯒ ꯍꯩꯕꯤ ꯑꯣꯀꯦ ꯁꯤꯁꯤꯅ ꯍꯩꯅꯤꯡꯀꯣ ꯑꯗꯩꯗꯤ ꯁꯣꯝꯗꯁꯨ ꯍꯥꯏꯗꯤ ꯁꯤꯖꯟ ꯂꯣꯏꯔ ꯐꯥꯎꯗ ꯆꯤꯆꯦꯅ ꯏꯁꯇꯣꯛꯇ ꯊꯝꯃꯒ ꯍꯩꯇꯨꯞꯀꯤ ꯑꯆꯥꯔꯁꯦ ꯅꯣꯟ ꯁ꯭ꯇꯣꯞꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯆꯤꯆꯦꯅ ꯍꯣꯠꯅꯕ ꯀꯟꯕꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯩꯅꯁꯨ ꯄ꯭ꯔꯣꯃꯣꯠ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯑꯩꯈꯣꯏꯅꯤ ꯑꯗꯨꯝ ꯇꯤꯟꯅꯔꯒꯁꯨ ꯆꯤꯆꯦꯅ ꯀꯩꯅꯣꯝꯃ ꯇꯧꯕꯅꯤꯅ ꯃꯁꯤꯗꯩꯁꯤꯒ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯁꯤꯗꯤ ꯌꯥꯝ ꯃꯊꯧꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯆꯤꯆꯦꯒꯤ ꯍꯥꯏꯗꯤ ꯑꯆꯥꯔꯒꯤ ꯍꯧꯖꯤꯛꯀꯤ ꯍꯣꯠꯅꯔꯤꯕꯁꯦ ꯑꯇꯩꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯩꯅꯁꯨ ꯄꯥꯝꯃꯦ ꯍꯦꯟꯅ ꯆꯤꯆꯦꯒꯤ ꯍꯣꯠꯅꯔꯤꯕ ꯍꯧꯖꯤꯛꯀꯤ ꯃꯂꯥ ꯐꯨꯗ ꯄ꯭ꯔꯣꯁꯦꯁꯤꯡ ꯍꯥꯏꯔꯤꯕ ꯆꯤꯆꯦꯒꯤ ꯕ꯭ꯔꯥꯟꯁꯦꯀꯣ ꯑꯗꯨꯝ ꯃꯃꯤꯡ ꯆꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯁꯇꯣꯔ ꯑꯃꯁꯨ ꯄꯥꯝꯃꯤ ꯍꯥꯏꯕꯅꯤꯅ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯇꯞꯅ ꯇꯞꯅ ꯆꯥꯎꯈꯠꯂꯛꯑꯒꯗꯤ ꯆꯤꯆꯦꯒꯤ ꯏꯁꯇꯣꯔ ꯑꯃ ꯂꯩꯔꯒꯗꯤ ꯃꯤꯅ ꯑꯗꯨꯗꯒꯤ ꯗꯥꯏꯔꯦꯛ ꯂꯧꯕ ꯌꯥꯔꯦꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯄꯥꯝꯃꯒꯗꯤ ꯆꯤꯆꯦꯒꯤ ꯁꯤꯗꯒꯤ ꯑꯗꯨꯝ ꯍꯣꯜꯁꯦꯜꯗꯁꯨ ꯂꯧꯕ ꯌꯥꯏ ꯑꯗꯨꯒ ꯑꯅꯝꯕꯅꯁꯨ ꯃꯄꯥꯟꯗ ꯊꯥꯏ ꯍꯥꯏꯀꯣ ꯍꯥꯎꯕꯒꯤꯅꯤ ꯑꯗꯨꯗꯒꯤꯗꯤ ꯑꯅꯝꯕꯅꯁꯨ ꯃꯤ ꯂꯥꯛꯈ꯭ꯔꯕꯅꯤ ꯁꯤꯗ ꯆꯥꯔꯕꯅꯤ ꯃꯌꯥꯝ ꯑꯃꯀꯣ ꯂꯥꯛꯄꯤꯗꯅ ꯆꯥꯔꯒ ꯍꯥꯏꯔꯕꯅꯦ ꯁꯤꯗꯩꯁꯤꯒ ꯑꯩꯅ ꯂꯥꯛꯑꯒ ꯇꯦꯁ ꯇꯧꯔꯒ ꯑꯩꯅ ꯁꯤꯗꯩꯁꯤꯒ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯅꯗꯣꯏ ꯅꯠꯇꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯊꯝꯅꯥ ꯄꯨꯈ꯭ꯔꯤ ꯂꯥꯛꯄ ꯀꯥꯟꯗ ꯆꯤꯆꯦ ꯃꯂꯥꯒꯤ ꯑꯦꯗ꯭ꯔꯦꯁ ꯍꯪꯕꯒ ꯑꯗꯨꯝ ꯑꯗꯨꯒ ꯆꯤꯆꯦ ꯃꯂꯥꯒꯤ ꯑꯦꯗ꯭ꯔꯦꯁꯇꯩ ꯐꯣꯟ ꯅꯝꯕꯔꯗꯩꯁꯨ ꯑꯩ ꯊꯣꯛꯍꯜꯂꯝꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯆꯤꯆꯦ ꯃꯂꯥꯅꯁꯨ ꯑꯉꯝꯕ ꯁꯞꯄꯣꯔꯠ ꯊꯣꯛꯄ ꯀꯥꯟꯗ ꯇꯧꯖꯩ ꯃꯥꯁꯨ ꯍꯣꯠꯅꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯨꯠ ꯁꯝꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟ ꯂꯣꯏꯅ ꯆꯥꯎꯈꯠꯃꯤꯟꯅꯁꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯊꯑꯣꯏꯅ ꯂꯥꯛꯄꯅꯤ ꯁꯨꯔꯁꯁꯨ ꯆꯥꯔꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇ꯭ꯔꯥꯗꯤ ꯍꯥꯏ ꯑꯩꯒꯤ ꯀꯦꯃꯦꯔꯥꯃꯦꯟ ꯈꯛꯇ ꯉꯥꯏꯔꯦ ꯆꯥꯗ꯭ꯔꯤꯁꯤ ꯇꯧꯔꯤꯁꯦ ꯑꯩ ꯀꯦꯃꯦꯔꯥꯃꯦꯟ ꯆꯥꯔꯦ ꯑꯗꯣ ꯅꯪ ꯑꯆꯥꯔ ꯈꯔ ꯄꯥꯝꯒꯜꯂꯦꯕ ꯅꯪ ꯐ꯭ꯂꯦꯚꯔꯗ ꯍꯥꯏꯔꯗꯤ ꯈꯪꯒꯅꯦꯕ ꯇꯥꯗꯣꯏꯅꯤ ꯍꯩꯇꯨꯞꯅꯤ ꯑꯗꯨꯅꯀꯣ ꯀꯤꯍꯣꯝꯒ ꯆꯥꯔꯒ ꯈꯪꯍꯧꯗꯅ ꯑꯩꯅ ꯈꯪꯉꯤꯅꯤ ꯑꯁꯤ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯎꯕꯅꯤꯀꯣ ꯍꯥꯏꯗꯤ ꯃꯣꯔꯣꯛꯁꯨ ꯌꯥꯝ ꯁꯥꯕ ꯑꯗꯨꯗꯤ ꯃꯣꯔꯣꯛ ꯌꯥꯎꯗꯕꯅꯤ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯄꯒ ꯖꯦꯂꯦꯕꯤꯒꯤ ꯇꯥꯏꯞꯇꯀꯣ ꯑꯗꯣ ꯌꯥꯝꯗꯤ ꯍꯟꯗꯣꯛꯄ ꯌꯥꯗꯦꯗꯣ ꯃꯥꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯩꯗꯣꯛꯈꯤꯅꯤꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯩꯈꯤꯅꯤꯕ ꯑꯗꯣ ꯕꯤꯍꯥꯏꯟꯗ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯁꯤꯀ꯭ꯔꯦꯠ ꯑꯣꯏꯅ ꯂꯩꯕ ꯁꯣꯝꯗ ꯏꯆꯟ ꯑꯇꯣꯝꯕꯤ ꯂꯩꯔꯦ ꯃꯥꯅ ꯚꯤꯗꯤꯑꯣ ꯅꯝꯕꯤꯔꯤꯅꯤ ꯆꯤꯆꯦ ꯃꯂꯥꯒꯤ ꯑꯗꯨꯒ ꯃꯥꯏ ꯈ꯭ꯋꯥꯏ ꯐꯕ ꯑꯃꯅ ꯈꯤꯇꯪ ꯑꯩꯈꯣꯏꯗꯁꯨ ꯇꯥꯛꯄꯤꯔꯦ ꯀꯔꯤ ꯃꯑꯣꯡꯗ ꯂꯩꯕ ꯇꯥꯏ ꯀꯥꯏꯅ ꯑꯗꯨꯒ ꯁꯣꯝꯗ ꯏꯃꯥꯅꯁꯨ ꯀꯟꯅ ꯁꯦꯝꯕꯤꯔꯤ ꯑꯗꯣ ꯍꯩꯅꯤꯡꯉꯦ ꯃꯑꯣꯡ ꯁꯤꯃꯣꯜ ꯁꯥꯕ꯭ꯔꯥ ꯁꯤ ꯋꯥꯇꯔꯃꯦꯂꯟꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨ ꯇꯦꯁꯇꯣ ꯆꯦꯗ ꯍꯥꯏꯕꯤꯔꯝꯃꯣ ꯋꯥꯇꯔꯃꯦꯂꯟꯒꯤꯗꯣ ꯅꯧꯕ ꯌꯥꯏ ꯑꯗꯨꯗꯣ ꯑꯝꯇꯪ ꯇꯦꯁ ꯇꯧꯔꯣ ꯇꯦꯁꯇꯦ ꯇꯦꯁꯇꯤ ꯃꯣꯛ ꯁꯥꯕ ꯈꯤꯇꯪ ꯀꯩꯒꯤꯅꯣ ꯀ꯭ꯋꯥ ꯂꯥꯛꯄꯩꯔ ꯈꯪꯗꯦ ꯄꯪꯁꯥ ꯁꯥꯏ ꯆꯦꯃꯂꯥ ꯑꯇꯣꯝꯕꯤꯅ ꯇꯧꯕ ꯃꯤꯃꯤ ꯁꯤꯡꯖꯨꯁꯦ ꯍꯥꯎꯕ꯭ꯔꯥ ꯑꯣ someone ꯊꯤꯠꯈ꯭ꯔꯦ ꯇꯦꯗꯤꯗꯤ ꯁꯤꯡꯖꯨ ꯉꯁꯥꯏ
하오바니 걔 너기랑 그나 가라 부비기도 있는 시추 하면서. 해당 워터멜론. วอเตอร์มิลอนเนี่ย 파스타 하면 돼. 파스타. 아니 first time 니 뿌라 기 홈 그라 와터멜론도 first time 니 또 비디 하네 자가 ชื่อตัวบนก่อนตัวบนชื่อ 시대리세 나 시카 지가니 맘 호나리세 시면 민비요 제 호나바 칼라디 아두가 아이디 사나고 tawgibu khaladi dum yan tawbaza ai chi sena du khudamni adun every person is important ai khatana te sibanan ju important ni sona suresh important ni chi se ju important ado khwai nungai ta ba man ai gi nu sira ba ai gi sen suresh pu chi sena lakpa ga tamo hai gi ba chi sena angang yam sani ngam ja adu do na เอาพวกหายไปไหน abu mo ti nang pa sa tamo ai nai sibanan din angang masama laman ni มาเดี๋ยวพวกหายไป abungo ว่าจ้าเอาเรื่อง abrang 이제. เอา 이제. 헤비. ให้บิน haibi haibi jeng sengang ga sang ma 맞아. pum ma o 이제 내가 먹고서 aru na hang gi no kai no khoi ga upam mi thaka na pi ko da no kai ko 헤비만. haibum go haibum de di sembra semba ya de อา wa ชินบันเนี่ย silli ko yam na atomi gi mimi sinju gi flavor ha ra ho ji เลยตัวที่ขวาสิดิบไม่บอกคุณเจ้า ai na ga business deal le ma to ji ko อ่ะ ai kya na to ge sinju gi production ai na to ge investment ai to ga na sem ta how ya ko 봐라. 신종 뼈 떠라. siba jo mi lam sinju de chong sa ne sinju ta ne atomi sinju do มาฮะมาฮะ nang ni sinju pa man nang khang ga da มันก็ละฮะไปเลยฮะพอเรามาบุ้งอ่ะ ya ne เงยซาเดี๋ยวไปเสียนู่นหรือจะเข้ากี่ตัว 머리 살살. jen pam sang atan ni na ko อืม sinju ai ba achar hai je akoi nyam ngam zo da bagin 짜고 와서. akoi na ga farm ji then tra sa kai na pam jar ba ma ni adu ti chi ya achar tang da su nya ya de na tang ni ga sin ha wa je ฮาเรามาบุ้งอ่ะ 아. ไอ้ที่มาบุ้งยังโกกันนี่ 그냥 빨리 와. 이 신이 팀 먹사 보자. อ๋อ 지금 하고. โอ้โมซา si ko sa ti ko ka le ga pa pa le ga ka kai le ga de ma bung ko si na ma bung ko wo da ko no na ma be ma 투모 머리 투모 밤 머리고. 진짜예요, 사. 투모 이. 그 먹사가 밤 머리 잘. 괜히